Christian Living Ministry YouTube channel Sabbath School discussion program asigi taraptagi tabi remember na koi mayam bo amuka ishwar gi mingda taram na okjabani aikoi na hapta khuding gi ishwar gi wahi asin nainaraga ishwar bo henna khangba oiraga ishwar gi manak da thu na yoba ngamba oishanu haibis ai gi prathna ni chanbi duna channel asibu nakoi mayam na subscribe tawbiu video asibu like tawbiu share tawbiu amasung comment tawbiu nakoi gi khangnaba marup sing da video asibu share tawbiba asina ishor gi ningthau laibak tami mayam bu pusin hamba ngamba oishanu haibase aina somaina mayam da thamjaning bani chanbi duna channel asibu subscribe tawbiu video asibu share tawbiu hoi ngasi asi Sabbath mapan subani paragi mamingna beware of covetousness saibni beware of covetousness aikoi karamba aigi nattaba pamba hendok na pamba mi gi do pamba haiba asigumba asidigi aikoi bo checkchin layo haibase ngasi gi mapan suba aikoi gi Sabbath school lesson gi title oina aikoi na piduna laye mase aikoi na sumaina ngasi yengminagadori ngasi gi memory text oina Luke chapter 12 ki verse 15 aduda shumaina haye Luke 12 ki 15 da take heed and beware of covetousness for one's life does not consist in the abundance of the things he possesses. Luke tarani thoi gi tara mangada shumaina Bible na haye karamba mihauba kalakpa aigi natba pamba haiba asidagi aikoina check chilo masigumba sida aikoi leitaninga aikoi bu check chilo take heed aikoi masidigi lapna layo haina Bible na hai maramdi miyoibagi punsi haibase aikoi gi punsi haibase aikoina kayamuk leibra sen kayamuk leibra lanthum kayamuk leibra haibudu da miyoibagi punsi ase lepanate maduna punsi sembanate aduna asigumba karamba asidigi check chilo ko haibase Jisu Kristana magi sebok sing da hairamba adugumba wahi adunga sigi aikoi gi memory text oina aikoi bu writer na pb raga leye aikoi na covet haiba migi mapot machai pamba aigi natbado karamba haibase karamba kanda thokpra hairaga aikoi ngonda karigumba apamba yamna leiraba kanda ko aigi pamjaba yamna leiba kanda masise karamba migi poto hekta lowningba haibase aikoi ngonda sumaina thorai aduna aikoi na 10 commandment ya thang tarado sumaina aikoi ni yengba kanda kari hai masida iroi commandment da aikoi bukri takpi braharga mi atopagi nangi kairoi leikai gi mapot machai du nang karam gunu ko kalak gunu ko mi hau gunu ko haibase ishorna aikoi bu kan warning tawraga pb du na lay Apostle Paul na kari hai braharga aikoi na Colossians chapter 3 gi verse 5 adu de yengba matamda mi gi mapot machai karamba kalak pami hauba aigi natabado migi do aina pamba lampu launinga hotna bahai base karamba pap ka chapma na bra hairaga masise karamba pap ka chapma na bra hairaga aikoina idolatry ko lai murti semlaga latpa duga chapma na hai aikoina kari gumba ya thang tara ase hek thugai rabadi tara suba adu migi pot karam gunu haibado hek thugai rabadi aikoina ning singa base ya thang tara gi ani suba nangna lai murti sem pharoi murti singda nang kok non tharaga khurum pharoi haibagi ya thang adu su thugai rabani maramde amuka hanna haige migi mapot masai karam ba haibase karamba pap la haibadi mase lai mang lat pa murti lak pa idolatry aduga chap mane haina Apostle Paul na Colossians 3 gi 5 da sumaina haibi da bale aduna nasi gi hapta asida ikoi sumaine yengminaga base karam haina masigi covetousness migi mapot machai karam ba base karam haina haukhibada kadai digi haukhibra ko aduga masigi migi mapot machai karamba kalakpa mi hauba asina karam ba mi bu masisina manghan khibra karam ba mi oi sing se asigumba pa base Bible da lai khibra haibada aikoi ni yengdani aduga aikoi na amuka we will also learn how to overcome it asigumba yam phattaba pa
yamna sathiba pap aikoi mioi bege wakhan dege horaba pap asibo kram haina aikoi overcome tawgadra masi dege aikoi kram haina lan ngamgadra haiba chu ngasi gi hapta da aikoi na shmaini yengadori aduna the origin of covetousness ko mi gi mapot machai aikoi na karamba se kram haina haukibra aduga example of covetousness mi gi mapot masai karamba se kana kana ra haiba da aikoi ni yengle haraga akon bada kram haina masi meyam dege aikoi na thaiba ngamgadra haiba ngasigi hapta da aikoi shumaina nainaminagani aduna mayamna aikoi prathna tawre hairaga masigi parasa aikoi phachana changba ngamningai aikoi shumaina masigi hapta da aikoi shumaina nainaminase hojikti ahanbada the first sin natraga the origin of covetousness ahanba pa natraga mihauba kalakpa karamba haibage pap ase kramaina hokibra haibado aikoina amuktang yengsi Isaiah 14 gi verse 13 gi 14 bawda aikoina amuktang sumaini yengminasi for you have said in your heart I will ascend into heaven I will exalt my throne above the stars of God I will also sit on the mount of the congregation on the farthest side of the north I will ascend above the heights of the clouds I will be like the most high masi se Lucifer na hai ki baduni kramai na hai ki ishor na hai Lucifer nang yu wakhanda nang na kari hai re aina sarga awang bada aina kagani aduga aina aigi singhasan aigi ningthau gi phamban ase ishor gi thawan michak stars mayam gi mathakta aina phamgani aduga mi mayam na tinba mapham aduda aina aigi phambam ase thamgani aduga khwaidi wangba atiya gi mathakta aina kagani I will be like the most high aduga aina iwang wangba ingam ngamba ishor aduga chap hanagani haina nangna haire haina ishor na Lucifer ngonda hai ki budo Isaiah 13:14 aduda record tawraga thamnaga lai masida aikoina ubase ma ki wahi sing aido aikoina mullabudi aina haibase Lucifer na hansina kaya muk marak hanjin na hai ki haibase aikoina uba phang hoi ishorna mana sem kiba magi creatures could sem mayam asida makoina taibang pansida nungai be yaningai hingbada pen ningai makoi gi ok ningai ishorna loina pibi however adu oirabu the desire of being exalted above God inexplicably grew in Lucifer's heart adubu ishor gi khut sem gi marakta Lucifer haiba mioi asida masi gidut asida kri changke bra hairaga mahakna ishor na pibi ba adudigi pen ba ngamdre hairaga ishor dagi hen wangba ishor gi mapham da mana phamding bagi wakhalon ase mangon da hauki habse aikoina uba phang aduna Lucifer coveted the worship that only the creator can receive he even coveted God's throne aikoina Isaiah 14 gi 12 amasung 14 adudi yenglabade Lucifer gi pap ase krira hairabadi mahakpu sembi ba ishor adubu khurum gadobani haibado madubu khurum draga aibu khurum hanba haibigi wakhalon ase mangonda hauki ishor gi shakti ado ma kalakki pamjaki mahaki nat bado mahakna pamjaki aduga ishor gi singhasan mahaki throne ningthau gi phamban adu phawba mahakna covet tawre aigi oigadobani aigi ne aina lowgadobani haibigi kalakpa mi hauba asigi wakhalon ase Lucifer da phau ki habse aikoina Isaiah 14 gi 12 to 14 adu yengbada aikoina uba phangi aduna Lucifer na masi asigumbo wakhalon ase mangonda laiba adu khak pendraga kari tawbra harga mahangna ishor gi khutsem Adam amasung Eve ta maru oina Eve ta masigi idea same idea ase mi hauba kalakpa nang ishor ga manarani haiba kanda Eve na so adu ai haibase ai asina pendraga ai ngondigi ahen badu pambagi wakhalon ado if the power kibse Lucifer na madugumgi wakhalon ado if ngonda instill to bi ki habase ngasigi paradige koin uba phange karamaina magi nattaba if ki nattaba ishor na masidi choknu ko masidi ai gi ni ko nangi natte haibi ba pot u hai ado panbi ado Lucifer na sai if pu themba kanda if na magi nattaba magi oiroi da ba magi oining bigi wakalon ase phau ki apse Genesis 3:6 atu da uba phang
This is how covetousness become a part of our sinful nature. Maram aduna ngasidi if tigi adam digi matang haure harga ngasi gi miron phawba miyoi bagi wakhalon da kri reibra ai gi nataba du su ai koina pamba henna kalakpa henna mi hawba henna pamba ko asigumba karamba gi wakhalon ase matang sumaina thangdarakhi habse ai koina u ngasai hai ki bagumna Philippians 5 Ephesians 5 ki verse 5 amasung Colossians 3 ki 5 ta ekoni yang bukan Apostle Paul na kri hai covetousness kalakpa mi hauba karamba hai bagi pap ase karamba pap chap mana bra hai rabadi idolatry laimang lat pa murti semba adugi pap ka chap mana hai aduga asumai na hai ngasi ge Sabbath school da Tara suba yathang, tara suba commandment, the 10th commandment, kari haibra adudi thou shall not covet, nang nanangi kairoi laikai ge pot adubu magi nupi adubu magi sampati adubu mi hauroi dabani karam loi dabani kalak loi dabani haibi bagi yathang ase kari gumba aikoina inba ngamlabadi aikoi atop yathang sing adu su loina ngak pangam gani haina ngasi ge Sabbath school na haibi yamna phajabu wafam na ichini naw sing kari gumba aikoi ngonda kalak pa leidredi ishor ne haina due regard aikoi na pigini kari gumba kalak pa aikoi ngonda leitrabadi ishor gi numit adu su aikoi na hural laga atop numit aikoi na potha ge hairoi aikoi ngonda kalak pa leitredi aikoi ima ipa na haibadu su ingani mi su ha loi chin su thiroi hu su huran loi aikoi ko aran ba sakhi su piroi ko asigumba mayam ase kadai digi horak pra hairabadi aikoi ngonda karamba kalakpa haibagi tara suba yathang ase aikoi na hek thugai ba matamda lem hori ba mapan loina mak mapan ado yathang mapan ado aikoi na thugai ba irai na changi maramdi mase aikoi thamoi nung da phaurak pani thamoi nung gi lan ase aikoi na ngamba tai habse aikoi na use Kramai na masidi ekoi covetousness na ki talk sira ko masisi ekoi na konen aroi badasu ekoi na sumai ni yeng minagani adubu asigumba pap se i han Lucifer gi wakhanda prithvi lakngai da sarga digi masigi pap se khwai digi ahan ba pap se kalakpa mi hoba karamba ha bisi pap se sarga digi hauraga if the thang da raga ngasi gi miron phawbo leiri bani ha bise ngasi gi Sabbath school na ekoi bo sek na takpi tu na leye Hojikti masigi covetousness karamba mi hoba kalakpa haiba papa se Bible di yang baganda kana na tau khibra haibigi examples so ekhoina khara yeng baganda ahan bada ekhoina akan gi wari edo ekhoina amukdang smaini yeng mina se hoi Israel masa sing na hojikti makoi ase desert ki lamda makoi chahi ni phu chatle hairaga hojikti aroiba matamda ishor na makoi gi damakta warep pi khraba promised land Canaan adu da changna makoi ready tawkre madu changdringai da makoi na tawgadobase Jordan gi river masigi turen ase lan batabani adubo ishor gi with great miracles of God ishor gi angakpa khut na loina bire haraga Joshua na chinglaga makoi pumna mak ase kri tawkhibra ngasai gi Jordan river adu makoi na yamna dry land open wa hauna makoi na ising gi marak aduda ising kri shu soktana makoi bo ishor na lan han bi ki aikoi na masi Joshua 3 gi verse 15 da parabadi Joshua na Israel masa singbu chinglaga Jordan gi river lan ki ba matam ase Jordan river ase flooded ising ichau yamna thoklaga leiba ising yamna pik thalaga leiba matam maktani haina ekoi ngonda Bible record awe makoina Jordan river ase hek lan khraba matung makoina ahanbada changkhiba thengnagadaba city sahar adu karira haraga ekoina loina khange wari do Jericho ne hoi Jericho asi yamna chauraba yamna fortified city oi bage karamaina thugai gadra habase makoigi akiba makoigi wakhanda kari tawgadra habase even Joshua na phau khangdraga makoi yamna chamamnarami adu wari do loina khange ishor na miracles tawbiraga makoina city adu 7 days 7 round koiraga ishor na madugi city adu pb ki habse ekoina uba phange mase ekoina Joshua chapter 7 adu yenglabadi ekoina uba phangani adubo akan ko bunupa amana ishorna haibo wa adu nathaidu na mahakna mahaki ishorna longunu haiba pot adu lowki habse so ekoina uba phangki Joshua 6 ki 18 amasung 19 de yeng maganda kari hai ishorna Israel masa sing nakoina kari leibak ta changba kanda muru aina Jericho da changba matamda nakoina forbidden things hai yadaba mangba asokpa pot kari shun nakoi madudigi kari shun nakoi lowbi hade ko makoi bo makoi gi
city adudigi haibagi warning ase ishorna pibiki adubo akanna ishorna haiba wa ado lam helaga akanna magi damakta magi pamjaba magi mamitta pamjaba kaya uraga mahakna lawki maduna akanna lawruba ishorna tawgunu haibado lam helaga mana karamlaga mi hawraga magi natabado ishorna lawgunu haibado mana lawrubagi damakta madugi pap ado akan gi family da taba khak natraga Israel masa singda loina tare harga madugi result oina pikraba ai koba khungang ado makoina lan sokpa matamda makoi lan ngam khidabagi wari adu so ekoina uba phange masida kari hai akanna akon badamana confess tawba matamda kari hai akanna mahakna uba pot ado he wanted for himself magi damakta ma pam ki hai wanted ko masigi wanted magi pamjaba hai basa ekoina Hebrew gi lon de yengrabadi mases chamat or chamda haina kawe masigi wahai ase tasengna magde it means to something good yamna aphabo lon da masisi haibane ekoina example oini yengba kanda ekoina Daniel 9:23 gumba adudi yengba kanda kri hai ishorda Daniel na kri hai greatly beloved God or Jesus as the desire Hagai 2:7 di yengba kanda ngasai gi Daniel asibu ishorna yamna nungsibi ba natraga yamna aphaba londa da ishor gi aphaba londa da ngangbi ki bane masigi chamat haiba wahai ase wanted haiba se akhanda sijina ki bo wahai ase root word ase Hebrew da chamat haiba se yamna aphaba lon ne adubu akan gi story di yengba kanda di magi wanted magi pamjaba haiba duna kari karom da chingbi bra hari yamna phattaba rom da chingbi ki haiba se ekoina uba phange aduna akanna ngasai gi wanted haiba chamat haiba wahai ase yamna aphaba wahai ase hoi desiring pamjaba haiba se masida pap kari su leite adubu pamjaba aduda nangi wakhalon na karamba mawong da nangna pamjaba ra karam haina nang madu attend tawne gain tawni ngai lowni ngai karam haina khona bra haiba following action aduni khwaidigi maru oibadi masigumba wahai masigumba thabak ase akan ngonda pale haraga hoi wanted chamat yamna phajaba wahai oirabasu yamna phaba meaning oirabasu akana di madubu wrong use tawre haraga ishorda logunu haibadu lobagi damakta magi punsida awaba nangki adu khaknatana magi imung khaknatana mioi 36 men mioi kunthraga taruk asusu aigi lanpham aduda siki habise aikoina uba phange aduna this is the great example ko akan gi wari da aikoina Joshua 7:21 da kari hai akan na mana confess the way when I saw among the spoils a beautiful Babylonian garment akan tungda kanagi papla hai bakanda akan confess tawra phongdok ra kari hai ke aina Babylonian singna set charamba makoi gi garment phajagarba phiron sing ado ubakanda 200 shekels of silvers aduga nasai gi lupa mayam sana lupa mayam adu ubakanda and a wedge of gold weighing 50 shekels 50 shekels ki nasai gi gold sana mayam do aina ubakanda I coveted them and took them aina hojikti kari tawre aina pamjaraga aina aigi natabado minamraga mirai I mean kallaklaga ko aigi natabado aina phangningai haina aina lawkhre haina akanna confess tawki asi se aikoina Bible di yengba kanda masigi examples and ahanba example oina uba phange Covetousness ishorna nangi natabado lawgunu haibda akana lawrubagi damakta adukki matik phattaba pap ado Israel ki mathakta taki Israel sing landa mighty ki aduga akan gi family awa anang da saruk yakhi haibdo ekoina ngasigi paradigi uba phange Bible gi example da amuka covet tawba magi nataba pamba kalakpa mihauba asigumba ge example ani subada ekoina ngasi amuga yengadabse Judas Iscariot ke wari ado ekoina muktang yengse Matthew 26:15 the kari hai and said what are you willing to give me if I deliver him to you and they counted out to him 30 pieces of silver Jishu Christa bu yon lage ko Pharisee singda Rome gi sebai singda aina yol lage aina Jishu bu pirabadi na koina aigi kri pigira hai bakanda makoina 30 pieces of silver lupa gi senjeng kunthra adu pi ki hai bagi record adu hojiki Matthew 26:15 adu da piraga lei hoi
Judas coveted something good, to be close to Jesus, to become like him, to preach the good news of salvation. Nasa hai ke ba coveted, wanted, chamat hai ba si yamna aphaba lon ni aina nasa chu hai kre. Adugumna Judas na sumagi wakalon da laiki. Ay aphaba tawning bagi wakalon ase wanted apamba si laiki. Yeshu Christa ga nak na lay ba si ma pam ki, magi apamba oy ki. To become like him, ishor oy rak pa adu mahak na pam ki. Ishor gumba bunsi hingbudu mahana pamki aduga siduna layriba mangduna layriba thawai kayada ishor gi good news of salvation aran khubam ase sandokna na bagi apamba wanted adu mongonda like. However, he was never able to get rid of greed. Adubu khwai gi muru oibadi adugumba apamba mayam magi aphaba mayam layjarabasu Judas Iscariot ke punsi da magi wakhanda thadok pangamdaba amadudi kri raga grit karamba henna pamba magi natbado magi oina na bamana apamba se mangonda laiki hai aduna mahaki greed aduna maki henna pamba magi mapot masai natabado loning ba migi do kalakpa asigumba sina kari pap ta mabu chingbi khibra raga to steal Huran na ba phawba ma Huran ba hauke to betray Ishor Jishu Christabu not hairaga mabu betray tawraga mabu yon thok bagi thabak phaw tawke and to kill himself aduga ma tom ta ma muka halaga siki habse aikoina uba phangi masi John 12 ke verse 6 Matthew 26 ke 15 amasung Matthew 27 ke 5 ta yenglabadi masi gi pap ahum ase ma tawke habse uba phangi amuka hanai ke ma ki greediness aduna karamba aduna mabu kri tawhanbra huran hanki ma ki mapu Jishu Christabu betray tawki yaki de yon thokki aduga matom da amuka magi punsi lawraga ma hatlaga siki aduna mahaki asigumba pap asina Judas Iscariot na kari yathang thugai ki bra haibda ekoini yamkanda ma yathang taragi manung adude yathang ahum asima thugai ki ahan bada karambi yathang na idolatry ko greed lai mang lat pa murti lat kanu haibado ishor bu magi murti oi handraga magi kallak pami gi mapot machai pamba henna laiba pamba aduda magi wakhan lon adu thamjin bana ngasai ge lai mang semlaga murti semlaga khurumbaga second commandment du mahak na thugai ki ani subada sixth commandment the thou shall not kill murder mi hat loi dabani habgi yathang adu su mahak na thugai ki maram di ma matom da sijaki matom da hat laga ma sijaki and aduga eighth commandment nipan suba commandment thou shall not steal nang huran loi dabani adu phawba ma huran ki asigumba yathang ahum ase ngasai gi mangonda leijaba greed henna pamba kallak pami hauba Migi mapot masay pamba haiba pap ase laibagi damangna maru oina haiba yathang ahum ase lai murti semba mi hat pa pot huran ba si yathang ahum se Judas Iscariot na thugai khe habse ekoina uba phange Judas Iscariot pu Ishor Jishu Christa na kaupi ba matamda asigumba phattaba laibak magi punsida thunglaga sinana ba asigumba gi magi faith marai bak thokna na ba haina Ishor na kaubi khibanate Ekoina Desire of Ages ki page 717 adudi yang makanda Jishu Christa na magi damagta he gave everything for Judas haye Jishu Christa na magi leijaba kuting adu Judas Iscariot ki piki Judas Iscariot ki thamoi de suma ishor gi tung in ba magi punsi da anau ba punsi hingba adu ma ka amuk pamjaki ma ka amuk try tawki adubu Desire of Ages na kri hybrid but Judas never gave himself fully to Jesus adubu Judas Iscariot na magi thamoi nung da ta seng magi leijaba magi lanthum magi wakhan pom da makse ma ji shungon da di pisin ki de hai ko wakhanda khanjarabasu ma pisin khide thabak oina pangthok pangam khide magi thamoi da kallak pami hoba haibasena pik thanlaga Jishu Christa gi sebo oina in laga chatki adu mahaki kallak pa aduna kari pap taw han ki ngasai han amuka han na haiba kanda kari pap taw han ki bra mi hat han khiye matom ta hat khiye ma aduga huran khiye aduga lai murti lat ki asiguma Jishu gi tung inna ko kan biba mapu Jishu gi tung ina ma ki asigumba phattaba pa se kramaina lai ki bra hairati de great kalakpa mi hoba mi gi poto karamba henna oining ba haibasina ma ki punsi asibu mang tak han ki habase is a great example Judas ki wari dige ekoi kri tamba phanggadra
ko aina haidrabsu aikoi gi punsi de loina khang aikoi ngasi Christian oiraga laisang da phamlaga pastor oisunu evangelist oisunu natraga whoever you are in the church elder oisunu deacon oisunu kayam phajana tawrabasu nangon da great haiba asigi pap lairabadi kalakpa haibagi karamba haibagi pap lairabadi nang kai dongai desu sarga yoba ngamloi habse Judas Iscariot ki wari dige aikoina tamjasi ahum suba example aikoini yengadabasi Ananias and Sapphira asigi mokoi matai manau gi wari do aikoina sumaina aikoina Acts chapter 5 da yengladi aikoi uba phange Ananias amasung Sapphira haiba asi yamna phaba yamna ishor khangba dharma chenba adugumba matai manau ni aikoina Acts 4 gi 36 37 da parabdi hairiba matai manau asibu Paul amasung Barnabas makoina tauba thapak makoina preaching tawraga church plant tawraga church in grow tauba hauba aduga makoina aikoina Acts ki account da paba kanda matam aduda leiba singlup sing church sing na makoige leijaba makai puthorga awa anang da mateng pangba makoige lam yolaga mateng pangba makoige sana lupa paisa puthorga chamin na ba thakmin na ba asiguba mayam ase uba kanda Ananias amasung Sapphira ase bu yamna encourage tawbi ki hai makoi su makoi gi wakan oh asigi thabak se tawba yam phai da hai base makoi gi wakhalon da phaurakhi aduna ishor gi dabang ta makoi su lam ase yolaga ai madu da phangla ba pum ma ase ishor da pi thok ki hai bage promise ama wasak ama tawraga matai manau sina lam yon ki hai bu su ai koina uba phangi hoi yamna phaba khong thangni matai manau na thangla khi bado makoi ni gi wakhalon adumang ishor gi apen bani adubu isini now sing ekoina wari do loina khang but everything changed when they received the money adubu hojikti makoi ani gi khut aduda paisa ase lamyon bege paisa se asini haina sinna khraba hek phangba matamda pumdamak ngasai makoina khallamba adu hojikti hongkhre change tawkhre they took it was too much to give away makoina khanki hoi asuk yamba senpham ase loinamak pi thokpa se yaman khreda aikoi ge khara khak hausida asi makai di aikoi gi su darkar leeda asi piradi yare da haibe go wakhlon ase mokoi da phau hau khi haibe se uba phang aduna wari dum samdarak pa so they decided to keep part of it aduna ngasai ishor da makoina wasak khibsi dikrira aikoini yon thokpa lam asigi paisa ase loinamak ishor nangon da pigini haibe go wasak se tawke hojikti paisa do phangle makoini go wakhana du change tawkare aduna asisi yamalle loina pibasiti kharadi khak haurasida haibagi decision ase lawraga khak ramlaga thamki habda aikoina uba phang aikoina mado Acts 5:2 da kri hai with his wife's full knowledge he kept back part of the money for himself but brought the rest and put it at the apostles' feet Ananias na Maki nupi Sapphira ga wari sanaraga makoi ni yanaraga ngasai yon kibalam adugi paisa saruk khara adu makoi gi thanam le haraga a lem hoba saruk khara adu puralaga apostle Peter gi makhong da laraga Peter gonda simna ki habse Acts 5 ki verse 2 adu da ekhoina uba phangi makoi gi wakhanda di kari khalle makoi mayam na actual amount lam yon khibagi pull up ado paisa do asimuk ne habse makoi na kari su khangloi aduna asise piridi yare da habse makoi na uba makoi na khalle haraga makoi na piba aduna Paul kumba Barnabas kumba matam adugi apostle Peter koibu masina great support oigini asise yare da asi khra makai su aikoi gi su needs darkan laibase asi paira se da habagi wakhalon aduna makoi asigi pap ase tawki habse uba phange sin clouds our reason masida ekoina maru oina ugudobade ichini nausing aikoi gi reasoning power khanba ngambagi wakhalon asigi power asisida aikoi gi brain aikoi gi thop asida pap na thankhre habse ekoina uba phange aduna masigi pap asina aikoi bo kari haigedra kupsil le haraga aikoi bo wakhal ase phajana thokhandaba senghandaba ase yaurakki mapuk chen sengdaba magi nattabado mana lawningai hotnaba ase hauke mapuk chen sengdaba ko Ananias amasung Sapphira ishor da wasak le haraga ay yaman le da masi kharadi aigi lawge asengbadi madu khara adu makoi ni gin hatre oi loina mak pigini haina ishor da wasak khrabani adubu paisa du ukhraba kanda makoi ani gi wakhan adu change tawre haraga makoi ani gi nattaba ishor gi pithokraba pot adu makoi ni na amuka lawba ka lawki Nobody can steal from God and remain unpunished. Masida ay koy na uba sidi karira. Ananias amasung Sapphira makoy ni pap ki mapan na makhudag adu da siki.
matam khara leiraga magi nupina amuka thirakpa matamda Peter gi yumda larga thirakpa matamda Peter na asengba wahang adu ngasai magi nupada hangkibagumda taseng namak purak liba paisa se loina makla lamyon ba adugi paisa do loina makla haiba kanda masu magi nupa ga ngasai yana khrabanina hoi haiba matamda Peter na kri haigi nangi nupa bu phumluraga leiron challaga lakpa sing adu asida lebraga lei makhoi na su nangbu phomgani leiron changani ko haiba matamda mam kudak adu da sire haraga mahakpo su makhoi na phombi Sapphira amasung Ananias apaba intention da yamna phaba wakhalon da hauzarabasu makoi ani gi makhuta paisa ado paiba hek phanglaba kanda makoi ni gi reasoning power ado pamna kopsilaba kanda na thairaga makoi ani gi natba pot ado karam laga minam laga chinthi raga ko magi natba pot ado mana losilo bugi damakta ishorna punishment piki makoi ni siki aduna makoi ni gi karamba aduna makoi ni gi punsi bu manghan ki ai khoi da tamjani ngai wari yam lai isini naw se ai khoi shu ai khoi go wakhan de yam na khallam be Ananias amasung Sapphira gumna ai khoi gi tolop yam laba matam da o tight asi yaman khreda ai gi asuk pi khrede ai khoi gi manage to bangam na roida natraga por fun oiro kri kri oiro ishor da ai asi pi gi haina wasak khibam yam ase matam yorak pa kanda ai khoi na pot adu ai khoi gi khut lai ra pa kanda asi phau badi khara ai gi lauzarage da masidi yaman khreda haina ai khoi na negotiate tawba sigi asigumba pap ase unpunished will not go unpunished hai bane bai ngasigi Sabbath school na ko masi gumba gi pap ase dandi phangdana tok lo hai kari gumba ai khoi na ishor da promise taw khrabadi wasak khrabadi ishor gi ne haina pi khrabadi madu da ai khoi gi saruk leite madu ai khoi na muka karam laga low pharoi ha base ngasigi Ananias amasung Sapphira gi wari digi upa phange aduna these three examples from the Bible ngasai gi Akan gi family aduga Judas Iscariot amasung Sapphira amasung Ananias makhoi sing gi example ase ure hairaga asigumba gi pap ase aduk ki matik phatte habse ngasi gi Sabbath school na ekhoi bu ningsing halaga lai ekhoi gi irak tasu isin inau sing hairi ba example ahum adugi marakta karamba category da ekhoi leibra habdo ekhoi thidok laga madu dige lan thokna ba ekhoi prathna tawraga hotna si habse aina haijininge Okay, how to overcome? Hoi, ekhoi example miyam tam khre pap asi gumba kalak pa mi hoba karamba haib ge pap sa kadai dige hau khibra sarga dige hau khibani Lucifer haiba du na hau khibani Lucifer dige mathang thang da re hair ga hojikti ekhoi gi first parents Adam amasung Eve tamadu ge wakhan olon adu chen halaga madu na mkhoi ni bisu pap tau han lakpagi maramna madtam adu dige hauna ngasi gi miron phawba ngasi ekhoi gi wakhanda asi gumba kalakpa pamjaba migi mapot masai do ekhoi gi oiningba masina ekhoi bu phattaba du chingbi ba haibse ngasi ekhoi thengna duna lai Bible ge example da ekhoi na hojik loina ukre Judas Iscariot kramaina tawki Akan ge family kramaina tawki Sapphira ga Ananias gi matai manau da kari thoki asigumba example mayam se ekhoi na ngasi tamle har ga hojik te how do we overcome this kramaina masi se ekhoi lan ngam chira Covetousness karamba haiba go wakhalon ase kramaina thadok sira maramdi masi gi wakhalon ase leiriba phaude ekhoi sarga leibak yauba ngamloi da bagi maramna kramaina lan thok sira ko masi lan thok pa yaninga gi damakta 1 Timothy 6 ke verse 6 through 8 adu ekhoi na muk eng se sumaina haye now godliness with contentment is great gain hojikti Apostle Paul na haiba zakarira hojikti Ishor bu khangna hingba aduga pen thokpa haiba haiba se miyoi bagi punsi da aduk ki matik kana ba aphabane haina haibi for we brought nothing into this world maramdi taibang pan asida aikoi ima gi pukung gi poklak pamatam da aikoi karishu puraga lakte and it is certain we can carry nothing out aduga amuga aikoi na sikhraba matam da aikoi gi mangpham da aikoi gi sana lupa aikoi gi yum car sen mayam ase aikoi na karishu puraga chatpa ngamloi and having food and clothing with this we shall be content adubu isini naw seng aikoi gi nongma gi chaningai thakningai senningai leiningai leirabadi we shall be content aikoi madu da pen laga hingadabani haina Apostle Paul na haibi 1 Timothy 6 verse 6 to 8 what we can do if we are ever feel tempted by sinful covetousness karigumba aikoi bu
Mioibo oina pan krabnina migi mapot masai loning ba karamba mi hoba kalak pa asigi wakhanse masigi pap sina ekoi bu themlak labade ekoi kari tausira ngasigi Sabbath school na ekoi bu point mari pi regare masi follow tawdi masi sing se overcome taw bangam gani ahan bada ekoi no 1 Corinthians 10 gi 13 adudi yengada basidi remember that God is powerful enough to free us from temptation ekoi na khanse ekoi na lan thok pangam loida bagi wang mada ishor na ekoi bu satan ngon da permit tawraga ekoi bu them loi Bible na hai ekoi ning sing se ishor na ekoi bu asigumba athem badagi lan thok pi ba ngamme ko hai bado first ekoi ishor da thajaba thamse ko ekoi ishor da thajaba thamse nang ai gi pangan na di madu fight back taw bangam loi ichin inaw sing adubu asigumba gi pap kalak pa mi hoba mi gi mapot masai do nang gi oining ba asigumba go kalon asinang nan thok ke have the first thing first ahan bada nang na taw gado masi ai tan ngam loi ko adubu ishor gi mapan ngam gani ishor na di masidiga ay bulan to an bangam gani habse thazaba ay koy mon laisi ani subuda Luke 11 gi 4 2 Peter 2 gi 9 da pray that God would change our thoughts and feelings so we are no longer tempted by them adu gi matung da koy na tawgada basidi ishor nang na khaktane mateng pangbi gada nang khaktane ko ai thazai nang na oiradi ngamnani haibe go khalon ase ai koy na ishor da pisin khraba matung da koy na kri tawgani ishor da amuka prathna tawgani ishor asigo mo go wakhan ase aingon da pawan bi gunu haibe se prathna ase koy na tawba dai ishor ngonda asigi prathna ase tawba dai second step ta hauji gi ishor masigo mo khalon ase masigi thoughts masigi wakhan ase ai gi kok ta ai gi thop ta ai gi brain da pb ganu haibige prathna ase tawrabdi ishor na madudi ekoi bu chingthok pekani ahum subda make the decision to trust God and to be content with everything he has given us 1 Timothy 6 to 8 Proverbs 30 7 to 9 yem ganda haujikti ishor masige athembadagi ai bu lawthok piyo masige wakhanse ai bu phawan bigunu haibige prathna taw kraba matungda haujikti ekoi amuka kari tawba tare haujikti ekoi decision making adu tawba tare ko aikoi decision decide tawba tare karamba decision lawsira aikoi ishor bu thajagani kri kri oirabu ishor na leirabdi ngamgani ishor na mateng pangbiradi ngamgani habge thajabase ishor da thambaga loina na ishor da aikoi da pb kra pot sing asida we should be content pen thok pa hi batare pen thok pa tam batare ai pen thok ningai hona ge aingon da leiribasina mi gi do ai karam loi kalak loi mi hau roi habge masigi decision ase aingon da leiba adu ai pen na hinge ishor na pb ba ai pen na hinge haibage wakhan asida aikoi masigi decision ase aikoi lawwa tai haibase uba hange mari shubada kramaina lan thoksira Psalm number 119 verse 11 gi matung inna remember the advice God has given in his word ishor na maki aseng ba Bible maki shastra de ebi ki ba adugumba pauta adu ekoina ningsing se adu dikri your word I have hidden in my heart that I might not sin against you ishor gi wahai nang gi wahai ai gi wakhanda adum lolaga thamli base masina maram oire harga ishor ai nang gi mayok ta pap tawroi haibase Psalm number 119 verse 11 the iragale haibagi arthadi matam pumnamakta ishor ge Bible ase studied orga ishor ge wahai ase pare harga madugi wahai na aikoi gi damakta seal oiraga madugi wahai na aikoi gi damakta armor oiraga asigumba mayam ase aikoi ge wakhalon da phaurak ma matam da Bible adu paraga Bible adu yenglabada o masi phatte o masi tawroi da bane habse aikoi bu khanglaga masina aikoi bu safeguard tawbi gani adu oirabadi ichin inausing ekoi asigumba phataba pap asidige ekoi shoidana nan thokpa ngamgani habase ngasigi Sabbath school na ekoi bu mayek lan na ekoi bu sumaina tambiraga leye conclusion da aina sumaina hygienic basidi ichin inausing miyoi ba ama oina ekoi ge wakhanda karamba mi hoba kalakpa mi gi mapot machai pamba haibase ekoi ngon thok loi haiba ngamde maramdi aikoi pap ke lamdam da lai khrabani satan ning thau oiraga paliba mafam da aikoi hau ngasi su hingduna lai aikoi ngon da soidra masigumba mayam ase phaurakani adubo aikoi na masida tawgada basidi aina amuka hanna haining bade conclusion da aina masi haining basidi karira harga contentment haibase yamna maru oye pen thokpa haiba haibase yamna maru oye haibase ngasi ge lesson diga aikoi na sumaina ujasi hoi masigi phataba pap ase sargadagi hokre masigi sargada hokraba asigumba phataba pap asina amuga aikoi gi ima ipa first parents adam amusung if ke khuthang digi nasigi miron phawba sumaina leira khrabani ko haibse ahan bada aikoi understand tause
ko masise understand tawse haibagi arthadi masigi pap se taibang pan gi laimai digi nan thok pangamdana adubak lai khrani ishor laktri pawba maduna maram oiraga bible the apawba sing bible ge hero sing ishor gi tung inba jisu christ gi sebok mak aduna su asigumba ge pap se tawkhibani jisu gi tung inna masigi yamna phatba pap se tawkhibani akanna ishor gi wahai adu indabagi maramna the whole israel awa anang nakhi awa anang mayok nakhi Sapphira amazong Ananias ki imung di yang makanda makhoi ani gi phatba kalak pa magi natba do pamluba asigumba pap lai bagi maramna dandi phangnaga khudak ta siki asigumba example mayam sing asi thire yengle aikoina study tawre haraga aikoina tamjaga badi krira there is a way out masidigi thokningai lambi lai adudi kari no natom tanangam loi ko itom tanangam loi ko ishor da thaja se ishor na masidigi aikoibo aikoina ngam loi da pap ado madugi athem do aikoina pibi ro have se thaja se kari gumba madugi greedy kalak pagi wakhalon adu nangon da phawrak labadi ishor na madudigi nang lan thok pangam gani haibagi damak tanangon da pidi bani madudigi aikoin lan thok na ba ishor da kan hai jase prathna tause ai gi wakhana se hong han biyo masi gum gi wakhana se ai ngon da pibi gunu haina ishor ngon da prathna tause magi bible se tak tana pa se aduga ai koina iroi loi be khang da badi pumnamak ishor na pibi ri ba pumnamak asida ai koi pen thok ba hairaga heng ba ha basina khwai digi maru oi bane ha base ngasi gi sabas ko na ai koi bo tambi duna lei aduna ngasa hai ki bagumna karigumba aikoina masigi covetousness migi pochai karamba kalakpa mi hauba aigi nataba aigi oiningba asigumba pap asidigi lan thokre hairabadi ichin inaw sing yathang number 1 digi 9 pawbudusu aikoi irai laina inba ngamgani ko aikoi ngonda kalakpa mi hauba se laitrabadi love god ahan ba yathang mari ado ishor bo aikoi nungsi gani o aigi natiko I mean ai asi ishor oiba ngamloi ko aigi ithakta kanagumba ama lairi ko adun ai ishor bu due respect pi batai ko magi sabat ase aigi oina karam laga aina numit ase aigi oina lawbi yade ko atop lai murti bu aina ishor ne haina aigi damakta aina khallaga tawbi yade ko haiba myam ase ai ko inba ngamlakani aduga asom the love for human being ko ima ipa bu bebar to ba mi hat ba chinthi da ba huran da ba mitu miwa lana da ba aran ba sakhi pi da ba haiba pum mak so karam kan da ngamgadra nangon da kalakpa mi hoba karam ba haib se leita ba kan da pum mak se ngamgada bani haib se ngasi sakhi sabas ko na khoi bo seng na tak pi duna lei tabi khriba mayam ai khoi ngon da asigumba mayam ase tamle har ngasi digi haudra ai khoi gi wakhanda kalakpa mi hoba haibagi pap ase lan ngamna ba ishor da khurum laga changjasi ngambagi pangan adu chu ishor na mayam bo pibi bo oisu ishor na koi mayam bo thoi dok hendok pa bor adu pinabi rega mathang gi hapta anobal para adu khoi nei na ba phangdri phau ishor na koi bo loi na bi oirasna god bless